Security Force na pamdaba thogdok-sing laksinaba state asigi ching amadi tamgi tongan-tonganba mafamsingda search operation chathabagi manung chan nangarang Kangpokpi District ki K Gopajang Village da search operation chathabda kuchu khulai kaya ama fagat pangamkhre Manipur Police ki control room dagi fangba pawam ki matung in nangarang Security Force na Kangpokpi District ki Gopajang Village da search operation chathake Search operation aduda Security Force na local med pumpi gun nama .22 mm gi local med magazine ama yauna .22 mm gi local med pistol ama amade local med SBBL ama fagat pangamki amaromda Imphal West District ki Loitang Khunok dagi sakhangdaba singna fakhiba mioi ama tha asigi tara humdoida Manipur Police ki team amana kanba ngamkhre hairi mioi ado Security Force ki team aduna Imphal West District ki Chakhulong Kabui Khul Manakta Leiba Lamdengi Chingnaringai Oiba Mafam Singda Akanba Mongda search operation Chatharaba Matung Kanba Ngamkibani Haina Pawasina Makhatari